Chatliba Chahi English Singani Kuntaruki Mi Ahumda Pangthokhiba Neet UG 2026 ke exam cancel Toure. No namatam leplaga exam amuk pangthoklagani haina National Testing Agency NTA gi maikaidagi phongdorakli. NTA gi director na ngasi thokiba cherol amada High exam asigi system asi hena fagat hannaba transparency leihannaba amasung asoiba kaya leire haina maral sirakliba sing ningthina thizinduna semdokpa ngamnaba central agency sing law enforcement agency sing na piba report sing gi matungina central enga ke yabaga loina na hairiba Neet UG 2026 ki pangthokhiba exam asi cancel taunaba NTA na warep lobani masiga loina na nauna matam leplaga amuk hana hairiba exam asi pangthokani hairi NTA na makata na phongdorakibada Central Engak na hairiba hiramasi Central Bureau of Investigation CVI da sinaduna mapung fana yengsinaba warep su laure masigidamak mathau taba potlam record sing amadi mateng su NTA na pigani Mahiroi singi interest ta amasung National Examination System asida thamliba thazaba adu sakhang boina khongthang pumna bagasi lokhatpani Nauna exam amuk pangthokpada candidate sing amasung makhoigi imung manungda chauna khudong chadaba mayok nagani haiba NTA na khangi amadi madumak lumna lawi nauna exam pangthokadoriba asigidamak exam pangthokpagi numit amadi admit card nauna issue tawnabagi matamsu lakliba numit kharani asida agency asigi official channel da miyamda khanghalagani me lisingani kuntaruki exam gi damak laikhiba registration data Candidature amasung exam center sing known exam pangthokpa asida adumak leihangani nauna registration tawba amasung ahenba exam fee lawba tawroi mamangda pikhiba examination fee su mahiroi singda handoktuna NTA gi leizaba resources aduna exam pangthokani mahiroi amasung mama mapa sing na NTA gi official channel singdagi anoba e-paw sing khangba yagani loinana social media da sandorakpa chumi lali khangdaba wafam sing lobiganu haina agency asina appeal tawrakli